Yaingang Pokpi Uyok Jingkhonggi Lokolda Lau Yaiduna Leiba Miyoi Singda Kuki Militant Singna Attack Chatharakpada Tangkhul Nupa ama sokle Pawasna Makatana Hai Soklaba Miyoi adu New Canaan Village dagi Kamsok Hauram Kawi ngasi ayuk pung ipan makhairom tarakpada labukta lau suduna leiringaida Kuki Militant Singna P5 Mall Saingaral Village rom thangba Layaram Shimitri haina khangnaba jagadagi attack chatharakpada nupa adugi makhongda 12 wargi maru singna panbadagi Yaingang Pokpi PH da laikat naki hairi mahaki makha taba treatment kidamak Imphal East leiba Janim Hospital da pukhatkre hairi asokpa nupa asna fongdorakpada mahaka lau suminaba singa hau hanaba honaringai Layaram rom dagi Kuki Militant Singna leptana nongmai kapsilaki hairi mahakna mafam adudagi tholaklaba matung labukta pakthaduna leihauba miyoi sing state forces na rescue tawkre hairi Yang Pokpida, Hoji Yang Pokpida, kana khutong nei do dugi, bole injury ni hoji pukhale je ma. Ambulance na hoji pukhale. To मैम मुझे अखोई की जेनिम्स की को रिलीकेन कमिटी तौरगा देखिए फार्मेसी सिंग तौरगा फार्मेसी एसोसिएशन सिंग तौरगा मुझे रेस्क्यू तौनबा मुझे कन्ना केनो तौरी जेनिम हॉस्पिटल मुझे पुखले मैम लाइबक फबमना अतोप खुदोंग थीबा याबा जगह पांदबसे सिनमदी लाइबक ती फरे माइ मिट अदगी कोकुम Moi mi tara muk chatpa low lokpagi chatpa aduda panbati bole injury tawbadi ma mathanda ne mi makhatane atai di sohau tara